Akashvani Imphal Nayani Devi na pau pajari ahanbada maru oiba pau Manipuri Indigenous Peoples Cultural Exchange Festival ngasidagi Kamjong Jila gi chadongda Mukhyamantri Nungthombam Birena haudokhre Numit humni jathagadaba Manipur Science Congress lisingani kunmari ngasi Manipur University gi auditorium da pangthokli Pradhanmantri Narendra Modi ngasi Uttar Pradesh da lupa koti lising tare changna paikhatpa tongan ba chakhwat thaurangi project kaya housing ehaki matungda sangaragani amasung English singani amagi ngasi gi numit asida terrorist singna sangsatta attack tawrakpagi thodokta leikhidraba singi maphamda leibak asine ikai khumnaba utli Manipur Indigenous Peoples Cultural Exchange Festival ngasidagi Kamjong Jila gi chadongda Mukhyamantri Nungthombam Birena haudokhre Festival asi Manipur United Biodiversity Highway Hiramda Indigenous Peoples Forum Manipurna Rajagi Tourism Vibhag ki makhada sinbani Thauram aduda Mantri Singh MLA Singh amadi tongan ba Vibhag ki official Singh saruk yari Festival asida tongan ba phurup singi cultural program sing pangthokani Numit humni jathagadaba Manipur Science Congress lisingani kunmari ngasi Manipur University gi auditorium da pangthokli Thauram aduda Science and Technology Mantri Thongam Biswajit Manipur University ki Vice Chancellor Professor Naurem Lokendro amadi atai miyoi kaya saruk yari None Jila gi Nungdalong Nongchup Haram Palenda ngarang ahing athengbada nung kintharakpadagi National Highway number 38 Imphal jiribam lambida chatok chachin tawbada pung khara apanba pikhi aikhoigi paumi aguika maina hai mafam aduda thabak suriba company gi mioi singna sengdoklaba matung ngasi ayuk pung 7 makhai aduwaidagi mahu sagum gari chathok chachin tawba hauki Taranapan Suba Assam Rifles amasung Forest Vibhag amadi District Administration nangarang Ukhrul Jila gi Khamachom Chingmaida tharamba popi pambi sing yanthatuna mangankre Social media da thagalakpa warwal amada Mukhyamantri Nungthombam Birena hai ekar chama tara da tharamba popi pambi sing amadi aduda leramba khangpok sang nipan amasu combined team asina mai thadokre hiramasigi matangda case ama lokhatuna makhatana thijili Popi yanthatpa aduda Mukhyamantri Nungthombam Biren singna thagatpa phongdorakli Nole Jila gi Longmai Part 4 da leiba Baptist Church da Rongmai Baptist Church Council gi 38 suba chahi gi mifam pangthokli mifam asida lamdam asigi tongan ba church sama marphujani thoigi mihutsing saruk yari India Med Department na hairi Manipur yauna awang nongpok lamdangbi raija sing Assam Meghalaya Nagaland Mizoram amasung Tripura da tha asigi taret phawa ayuk anganba amadi ahing athengbada ka hena lejel kungna thagani Med Department na makhatana hai Bihar Jharkhand Nongchup Bengal gi mafam kharada ka hena ingani amaromda Tamil Nadu Lakshadweep amasung Andaman and Nicobar Island da yamna kanna nong chugani hairi Tabiriba Pawasi Akashvani Imphal dagini Pradhanmantri Narendra Modi na Uttar Pradesh ki Prayagraj da pangthokadaba Kumbh Mela gi mangoina ngasi lupa koti lising tare changna paikhatpa tongan ba chakhwat thaurangi project kaya hujing ahaki matungda sangagani Project sing asigi manungda flyover tara Ganga Turel gi nakalda saba lambi amadi lai khurampham sing sangagani Tungda Sri Modi na Mahakumbh Mela gi sem sariba singju yengsingani Mela asi mathang chahi gi January 13 da Pradhanmantri Narendra Modi na hudokani English singani amagi ngasigi numit asita terrorist singna sangsatta attack tawrapagi thodokta laikhidraba singi maphamda leibak asina ikai kumnaba ulli Thaudok aduda Delhi Police ki personnel manga sangsat ki security ani CRPF constable ama amasung mali ama punna miyoi mapan laikhidabani Rashtrapati Draupadi Murmu Uparashtrapati Jagdeep Dhankar Pradhanmantri Narendra Modi Lok Sabha ki Adhyaksha Om Birla Kendra gi Mantri Singh MP Singh ngasi ikai khunaba utkhre
Tamil Nadu gi Dingigulda leba hospital amada ngarang numidang pung mapan aduwaida mai jaglakbagadagi angang yauna mioi taruk leikhidre mioi kuntrarom asok apan nangki makhoi manak nakba hospital singda layengli Thaudok adu hospital gi building adu gi ground floor da short circuit thopadagini hairi Laibek thiba thaudok thopa matam aduda hospital adu gi staff amasung anaba mioi yangkai gi matakta leikhidrebasing adu postmortem taunaba Dingigul Medical College Hospital da thamli Mukhyamantri MK Stalin leikhidreba mioi singi imung manungda kheti poron oina lupa lakh ahum piragani haina lauthokre Mapal Thauram Mantri Dr. S. Jaishankar amasung UAE gi Mapal Thauram Mantri Sheikh Abdullah bin Zayed bin Sultan Al Nahyan New Delhi da taramanga suba Bharat amasung UAE gi Joint Commission gi mifam ngasi puna sabapati oiduna pangtokani Luchingba ani asina ngarang New Delhi da mari suba Bharat amasung UAE gi Strategic Dialogue ki mifam amadasu saruk yakhi Panba yai Laibak adugi Upa Pradhan Mantri amasung Mapal Thauram Mantri ga haukiba yumsakaisa numita New Delhi da thunglakibani Mifam asida Laibak anina tongan ba hiram singda yanaje kaya sahi taunagani Ngaksel Mantralay amadi Hindustan Aeronautics Limited anigi marakta 12 Su 13 MKL aircraft amadi masigi machak sing leinabagi damak lupa koti lising tarau hundoi sangmagi yanaje ama sahi taunakre Mantralay na hai masi leibak asigi oina Ngaksel gi lamda Indian Air Force ki mapangal hena kankhat hannabani aircraft asi sabada leibak asigi defense industry gi machak mathum chada humphuni thoi dasmik taruk yauri Kendra gi Science and Technology Mantri Dr. Jitendra Singh Sabapati oiduna New Delhi da Biotechnology Research and Innovation Council gi anirak suba chahi gi general meeting pangthokre New Delhi da ngarang pangthokiba mifam aduda Dr. Jitendra na hai Vellore gi Christian Medical College da Biotechnology Vibhag ki tengbang loina na hemophilia gi gene therapy mai pakna pangthokre masi New England Journal na su report tawkhre Mantri na Bharat ki biotechnology sector gi anobo khongchat ki matang da su phongdokhi Thauram aduda Mantri na BRIC gi chahi gi report I3C BRIC RCD PhD program voucher amadi BRIC alumni portal su hangdokhi Delhi gi lakliba Vidhan Sabha mikhalga mari leinana Congress dol gi mirep oigadaba mioi kunmatoi gi ahanbali thokre dol gi Delhi gi President Devendra Yadav na Badali Vidhan Sabha Kendra da mirep oigani dol asigi luchingba Sandeep Dixit na New Delhi Vidhan Sabha Kendra dagi aduga Ragini Nayak na Wajipur Vidhan Sabha Kendra amadi Anil Bardwaj na Sadar Bazar Vidhan Sabha Kendra da mirep oiragani Smart India Hackathon lisingani kunmari gi tare subai edition ngarang Srinagar gi National Institute of Technology da loisingkhre numin ini chathagi ba tare subai hackathon gi grand finale asida lamdam asigi institute yangkai thoina saruk yakhi hackathon asida Guwahati gi Girijanda Chowdhury University gi team Terabyte Indian Institute of Technology Chennai gi team X Helio yauna tongan ma team tarukna makok mathang takhi Bharat ki Grandmaster Domaraju Gukesh na malengi oina khwaidagi naha oiba chess champion oire Singapore da pakthokba FIDA World Championship ta mahakna China gi sanaroi Ding Liren bu thoiduna champion oikhibani chahi tara nipan da ngairi Gukesh na championship asida point 3.5 phangki aduga China gi sanaroi Ding Liren na point 3.5 phangki Oman gi Muscata chathariba Women's Junior Hockey Asia Cup lisingani kunmari da Bharat semi final changle Aroibada maruiba pau amuanna Manipur Indigenous Peoples Cultural Exchange Festival ngajidagi Kamjong jilagi chadongda Mukhyamantri Nongthombam Birena haudokre numit umni chathakadaba Manipur Science Congress lisingani kunmari ngasi Manipur University gi auditorium da pangthokli
प्रधानमंत्री नरेंद्र मोदी ने उत्तर प्रदेश लुपा कोटी 8,000 चंगना पाइखटपा तोंगान तोंगान चाउखट थौरांगी प्रोजेक्ट कया हौजिक एहाकी मतुंगदा संगारगनी अमसुंग इंग 2002 नुमित असिदा टेरोरिस्ट सिंगना संसदता अटैक तौरपगई थौदोक्ता लेखिद्रबसिंगी मफमदा लेबाक असिने इकाई खुमनबा उटली पाउ लोइजरे।